ngasi numida wairam phongkiba tongan tongan manipuri sifungsing amasung thogiba thawdo wathokisingdagi maruibe I pausing miyamna thamsigi ahanbada kangleipak ki maira nistagi lokusaraga laimakhongda leiba mitegi yumsingdagi kukisingna hurallaga truck gari amada yenthoknanaba purakpa folam maira paibisingna phare sekmai police kusinakhre Manipur thokliba kangluki irang sigi manungsan Imphal West ki sekmai police station gi laimakhong singmang amadi laimakhong cooperative to leiramba meitei sing yum kuki sing na mai thaduna talakpadagi mi leib ngamdraba mai thaudaba meitei yum sing dagi kuki sing na posai kya hurallaga tatatrak amada haplaga yenthoknanaba puthorakpada ngarang numidang wairam kanto sabal gi khulngak senbagi thabak toriba maira paibi nupi sing na phare hari pausin hai kuki sing na meitei yum kya dagi hurallakpa tongan tongan polam sing adu asami pangal driver amana tatatrak adu thauraga atai labor mariga loinana lakhibani tatatrak adu kanto sabalomda thaudorakpada khulngak liba maira paibi imai bel sing phakibani tata truck aduda kuki singna mai thaudaba meitei yum kya digi hurallakpa konlik yauna atai polam kya amadi laimakhongda leiba army camp digi phattaba yotek thangte kya amasu yauna puthora poiramkhi pharaba tata truck amadi driver yauna miyoi manga adu khudakta sekmai police station da kanto sabal kulgi maira paibi imai bel singna khusnakhi khusnaba matam adu sekmai police station gi OC di leram kiti imai bel singna OC laklaba matungna tata truck adu yauriba koki singna hurallakpa polam singa du haidoktuna yengnaba OC ngai khisi haijaki aduba police ki kangbuna OC laktringai da polam singa du tata truck tagi lauthraga yengma matamda meitei gi mai thaudaba yum singdagi hurallaga puthorakpa tongan tongan ba polam singa madi laimakhong army camp dagi puthorakpa yotek thangtek singni haiba khamngamkhi yamna ngakpa ama oiribadi kuki singna mai thakiba laimakhong singmang amadi laimakhong cooperative ki meitei khul ani asi laimakhong army camp ka yamna naknana leiribani aduba meitei singi mai thaudaba yum singa duda kuki singna sangduna posai hurallaga tatatrak amada haptuna puthorakpada army ki kangbuna khangmangamdaba asini thawong sina meitei gi yum singdagi pot huranbagi thabak sathariba kuki sing si laimakhongda leiriba army kangbuna nakuidana sagulabra haibisi miyamna singna bafauri panbayabadi kuki singna yumai thaduna talakhibadagi phawai hingna selakhiba laimakhong singmang amadi cooperative leramba meitei sing haujik tongan relief camp singna sangja phamlauduna leiri laimakhong army na asoba thaudang lobirabadi haujik su meitei singna masa masa gi mapmadura hanjinjaduna leibi yarabani haba wafam su phungdorakhiari Amaromdana Sinam Kulda combined forces sathaba operation da kulai kya fakatre Sinam Kulgi akoibda leidiba kulai paiba koki militant sing laingakna takthokpa ngamdabadagi kunja sing awaba mayuknare maira paibising ngasi nongalamdai pung 3:30 dagi pung 5 phawbada Imphal East District Police Indian Army gi Red Shield Division BSF CRPF MR amadi IRB gi combined force na Imphal East ki Sagolmang police station gi manungsan ba Sinam village ta IG zone 1 Themthing amasum DIG range 1 and Herojit amadi Imphal district ki ASP Sibakanta gi Thausil makhara operation sa thakre operation adu da punna yum samarom da amadi inter village road na singbar thibu humbi gi thabak sa thaki operation adu da nongmay ma sumaru kya phangmangam khraba nongmay sing adu di AK47 ama 303 rifle ama carbine ani LMG gi ahangba magazine ama bulletproof jacket manga khagi masugi fruit manga amadi khagi masugi khongrau amaloinana 5.57 mm gi kap yariba numai maru kunni hairi ngasi sinam kul sataki bu coming operation adu gi matang kul gi masing yamlaba maira paibisna phungdokibadi sinam kul asi matam kya gi mamang gi kuki militant sina nongmai amadi bomb kapsinduna han attack sataduna laktibini Sinam Kulgi akoibida leiriba singi sarukta koki kulai paibisingna khulngakgi mingda bunker kya amadi camp kya ama lerakri koki singna sathariba ka henba terrorist ki thawong asibudi lengana tumina yengdun leraga Sinam Kul karigi damakta masing yamlaba security force sing thomjinduna coming operation satharibano Sinam Kul leiriba village volunteer force sing asinadi khulngakna na balaibani nongmada koki militant singda khanaba horuti Makhoigi mapalna Sinam Kulgi labuk singda kunja singda kumduna lauk sing pan mangamnaba honakibani aduwa hanjina kunja singda koki militant sing attack sathaduna lakpa matamdadi mari lenaba security force singna tumina laisinki aduna maduna ngasi Sinam Kul sathariba coming operation asigumna makhatana amu hanna satharakpa tarabadi miyamna sapsana thengnagani
Madura Tolakpa Apapataki Daita Punamuk Manipulanga Pugadavani have a wapam suit Maira Pivis Nafundoki. Amaram Nanga Sayuk Puntaruka Makai Tabamatam Nambol Police Team Amadi, CDO Bisnupurgi Team, Tarakataruk Supa, SSB Oinam Team, the Apunba Combined Force na. Awang Ziri Maning Lekai the Common Operations Attack, Sadakibo Operation to the Punayum, Humdra, Sangdona Mioi, Sanigo Humdra Verification Sataki, Operation to the Mipami Punamata Yaukiti, Operation to Naseu Puntareka Minute Kuntab Matamda, Lushinki Hedi Amaramdana, Mahairu Anigi Asiba, Haksang Putopungam the Boss in a Miamgi Wokalda, India Amas Manipulang and Miamgi Iho Namtanabasa Tarakul Lalong Amara Haina, Singnaba Pokale, MIYC. Sahi Nauribi, Mahiroi Hizam Lintoingan, we say Taragaret, Amasum, Pizam Hamanzit, say Kun Anibu, Hot but the Yabami Singu Phare had a Gangasipauba, Mahiro and Yesi Asiva Sang Putopungam the Vasina, Miamgi Wakal, India Amas Manipulanga, Miamgi Ihunam Tanabas Tarakpa Aronba, Lalong Amara Haina Sing the Papokale, Mahiro and Yesi Hot but the Yawa Mio Sing Fast Track, Court Amada Putokuna Atin Matam Manu the Wayel and Bizarre Setabigit Hondu like trip. Ashigumba tam thiraba mihat asi India gi asoba mafam Delhi Mumbai Bangalore na singda tholam labadi India pum mamitegi mapi taramgane hana Manipur International Youth Center MIYC na phongdorakli MIYC gi coordinator T Parizana press thokpa stirol sina hairibadi hauzi kuki narco terrorist na meitei singi matada satharakli belalasi mapalebak Bangladesh amadi Myanmar da leiba Sakti Singh Yauna, India gi mayuk landara pani haina, Manipur amadi India lenga na phongdolaga karigidama kuki lalawu singa tauna suspension of operation su handoktabana amasum makhoi matakta military operation karigidamakta sathatabana hauzi kuki lalawu singa siga Indian security force singa siga punaduma karamna laiminari bano haibisa anga phawi Kariguma India gi mayukta lal haubani haina lauba tarabadi masiga mari lenabo official oiba sirol ama Indian Home Ministry ki Makedi ki Thoktuna Lokpon Thui. Seoul Sinahai, India ki Defense Minister na Singda Popi Tharibasi, Indian Air Forces na duna manghalagani haina Phongdok Libasi, Manipulenga ki Makedi ki Ayiba Sirol Ama, Defense Minister na Pikalaga, Defense Minister na Marilenaba Indian Air Force to Yatangama Pirak from Thui. Adobo Masimak Pangtok Panatri, Manipur si drug ki Makol Oina Anishuba Golden Triangle Oirakli. Manipur ki Puthurakli Putrag asi Sahi Amada Kuror Lising Yang Haidigi Yang Haigamanga Pau Oigan Haina, India ki intelligence Amadi Akang Haikan Haidi, Masiki Sauraba Narco Economy Ashidigi, Narco Terrorism Satharatuna, Manipur Tuguaiduna, Burma Amadi Bangladesh ki Saruk Singsu, Yahondana Kuki Singueva, Maning, Tamba, Zalengam Koba, Leba Amas Siemnaba Lal Satarakli, Kuki Singi Draki Karvarsi, Mezoram Rom the Amuki Hena, my own Silakli, Say Sigime Hum the Manipur Irang Toklaba Matunda, Nasi Power Mezoram the Drag Pabasi Lupakuror, Sahunga, Humdrang to Yokre. Popi Thabagi Matana Manipurgi DGP Oiramba housing na Director Labor MLA Oiriba Amana Popi Thabagi Thaba Sitampaki Masuk Naiba Miyakiana Sil Tadaduna Satabani Hana Pungduk Liba Sisu Tikatam to hit India Legana cookies bu Tenagani Nam Tagani Habisi Manipur Miam Natas Pali Masigi Maram the Manipuramati Nagaland Matam Sana Ningdamatandra Lal Horiba Mitemus Nagasing Bunam Taba Habisida Cookising Asoba Mating Loba Matutari Masi India lenga ki lalong oidun lakli India lenga na pakalagliba kala dance multimodal project asi mai pakhan bada project asi gi akoiba singlambi sing tarif ko kisin sin mizo gi asoba mating lob pame loinana singlamdam asidagi yamlaba natural resourcing lokthokadari hauji singi lamdam sing asida palm oil thanabagi damakta Grodes Agrobet company da ayaba pithokrabne hairi Seolson hai cookie singi meitei singa thengnariba lalasi loigadaba natri haurakpada ngairi asiguma siraba matam asida aikoi maselgi marakta asoiba aran makharagi dama onsinaduna khoikha linkha thanaduna khana saunobaki matam nate meitei di mi amana saukre lal khre hairaba natraga sangjaraglabadi khut thaba sanate asiguma wakalon si aikoi khwai miyamna asum aran semdoknaduna ngakna satminabagi mathau tari aikoi gi ipai pu singna haibiramba segaiba phirol mapal phogno Habdi Wuhan to Adu, Mitei Miam Kaminasi. Hausi Oriba Manipurgi, Lurava Tanpamasi, the Rasniti, Walasing Namasamasaki, Kudong Sapi, Yengduna, Club Amadi Mera Pai Bibu, Kaibung, Tan Handuna Makoya, Apama the Puna Bohona Ritoni, Rasniti Walasingi,
काथोप ngamba leibakidama khanbiba ngamba ahi nungthil tumdana honaba thaudang kya le habesi Manipur miyamna khangi adubo rajniti ga CSO singa hiram amatada punmadi yaroi Manipur miyam gi CSO singdi lisangshina hokiba sai kya ri India gi makhar ningtama mangkraba masagi hak phangjadraba miyam asigidama awa ana miyot minei kya khangduna lakrabani masigumba CSO sing asibu ngasigi miyamna tungmang yingbiduna khantabiu amadi sakatpiu lamdam sigi achoba CSO singnasu thauna fana thopiraktuna luraba tanphamasida miyambo khomjen tasinba amadi lamjing lamta thaudang lobiu haide henisu pausida makhatana phongdorakli makasa tharak poina to papawna Manipur santi puraknaba isa isa digi hauduna hotna minarasi minister awangbo niumai lemhauriba punsigi yengduna thokriba thagdoksing kaukthoknatuna Manipur santi puraknaba isa isa digi hauna amatu oina hotna minarasi haina MPF Manipur State Unit ki ahum suba oina president khalaba minister awangbo niumai na phongdokre wapam singa sinaga People's Friends ki Manipur State Unit Divisionals Unit Area Unit amadi Frontier Wing singi 2024-2028 fawba nauna thau pugadaba sing Naga People's Friend singduna hotel Imphal gi sangai holda wasak lawbagi thoramga mari lenana phongdokhibani wasak lawbagi thoram aduga mari lenana MPF ki president amadi minister awangbo niumain hai lamdam asida hokiba me ahumdagi thokiba irang asina maram oiraga tangdu leitadaba punsi mahing amada lakpadu haujikti khara makhaidi safarakle lamdam asida leiriba praja miyam asi santi pama ngaktani adubo matau kramna santi purakani amadi aikhoi maselgi marakta amaga wakal taminaba ama mathautai hairiba si aruba amakhakti wai adubo lemhauriba tungi punsiga khalaga aikhoi santi hanjalangnaba hotnabasi yamna maroi mana makatana hai oiriba fiba masida MPF nasu angama thakta honari praja singnasu mekai gi kayadagi honari masigi matungda lainga asinasu hotnaba yaba kya honari center nasu akhoi wata biduna topom thopa thapak sing leptana pakhali asiguma tanja sita jati bijati gi khetnaba thamdana sauningba awaba kya du tungoinarmlaga amuktang mahoksa gi fibamda santi leiba punsi mihing adura laknaba akhoi honamina saiki ngasi wasak laukibasing ngasi lakadawi English singaniga kunga marigi January amadagi sahi manga thabak puba hawani MPF Manipur State Unit Divisionals Unit Area Unit amadi Frontier Wing gi punamioi sanipan henmana nauna thaupubi wasak ngasi lokhi wasak lahodabasingna October 13 da MPF ki foundation gi mamang phawbu lusinana bohonagan hari ningsingbai Kohima da hokiba September 13 MPF MSU gi khalaba office bearer singhana wasak lokrabane masida awangbo niumai bo ahumlak suba MSU gi president oina amuhana khankhibane hari makasa tharak poina to papawna khulngakpa ma script typhoon na sikpadigi aruba phium da lekatnari me ahum digi horakliba Manipur thokliba sathiraba kangluk irang asida khulngakpa asabu thaudang lawduna lakniba Imphal East ki khundrak pamdagi Tongbram Debatata Singa Allies Amul Singa Sai Nifugunitoi Hauzik Aruba Pibamda Langol Lady Siza Hospital Laken Aduna Lady Lekanariba Debatata Kangluk Irang Si Hek Horakpadigi Ahing Nungtil Naidana Kulngak Pagi Tabak Dauduna Lakibane Aduba Matam Kraki Mamang the Market Haksang Noarakidi Kang Sikpa Laina Oigini Haiduna Letoki Aduba Siza Hospital Pukatuna Laying Momatam Script Type Fortki Bacteria Mahik Amana Sikpadagi Navani Habakang Mamle Hospital asigi ICU da thamduna leng sitatuna lakliba Amul Hospital Authority gi maikai digi anabagi phibam lusilagle yumna puthabana faragane haina phongdorakle hairi aruba phibam da lekanariba Amul mayum maikai panduna ma ki loina bi amadi masana pa ani leiri hairi makasa tharak poina kangla pawdigi to pamaroiba pawmana popi lalon bigi thabak da Assam Rifles yaorabra singna balairi JNK digi nonegi taraga mapan suba AR da Tharakpa Popi Maru Gram Sanipan ko humpu post office tagi phare Popi lalonbe gi thabak Assam Rifles senari habigi singna ba saun laire Jammu and Kashmir gi taraga mapan suba AR none da tharakpa Popi Maru Gram Sanipan ko humpu nab amadi police na Imphal post office tagi phare akaknaba pawma phangmari gi nab ki OC sapam ibomsa Imphal police ki OC and Ingosa SDC headquarter Jamilur Rahman yawo official kambu amana Head Postmaster Imphal Lukram Radesh Shamgaloinana Jammu and Kashmir gi tharakpa singninga eba parcel ama pawmisingi mamangna hangdoktuna yengki hairiba parcel adu Jammu and Kashmir gi Bandipora digi Arif Hussein ko miya amana Ritu Kumari headquarter koi taraga mapan Assam Rifles nune da tharakpani aduga tharagliba Arif Hussein mirgi mobile number
ani amasu parcel adu ibaga loinana package adugi arumba kg 10 ni haina tharama thinaki polam sing adu ayamana kaju kismis amadi almond singba package singda loina hablakibani makhoi manungda packet amada gram 9 ga humpugi poppy maruni thajaba polam adu yaramkibani hiramsigi matana napki official singna phongdorapagi matungina manipur poppy amasum poppy maru hariba polam singna si athingba thamba polam singi manungda singnabanina yamna purakpa amasum kitang purakpa natragana puthokibada ayaba laiti hiramsigi matana case ma lokhatuna makhatana thigatkani hek yengbamaktada polam asi poppy maruni haiba sapsana thajarabasu makhatana sanging tobo mathau tadi hanasu phongdokhi haina pausna makhatari Atopa paumana state mangagi election gi matam lakthokre hanak pangthok ko dorbi state mangagi assembly election gi matam nga sinungtil New Delhi da pangthokpa press conference amada lakthokre election pangthok ko dorbi state manga haibadi Rajasthan Madhya Pradesh Telangana Chhattisgarh amasum Mizoram ne Mizoram gi oina November ani Chhattisgarh ki oina tangkak ani thokna November 3 tagi 13 Madhya Pradesh ki na November 13 Rajasthan gi na November 19 amadi Telangana gi na November 13 hairi election gi schedule hek laukthok state singa sida khudak tagi election code of conduct saraba hore haina ECI na laukthok rehna su paus na makatarakli tentang na topa headline sang danga mayam na thamjaram ge ngasidagi Imphal East District ki SP oina thaupuraga daba han Imphal West District ki SP oina thaupurama Dr. S Ibom Sabo All Manipur BDF Employee Welfare Association gi Chief Advisor Wangkhemsa Samjaina lusingduna Imphal West BDF Employee Welfare Association gi thaupubusinga farewell pikre hanisu pausna makhatana phongdorakli amaromdana koki militant singna tamthina hatpi khraba mahairui anigi maphamda paurabi de leiba JM Public School paurabi gi hana amadi hauzik tamliba mahairui singa masum paurabi lamjing nupi marup paurabi na sinduna maira thanbagi thorom ama paurabi da pangthokre so hairi duga hauzik kuina di myam paus matanga solution jarage masum myam puna no update ngeminasi